Rojes Huelam Pau Set the Yauba Pau Makatan, Dakusage, Kansipur Catholic School na Pick Liba, Mahiro Singbu, Tati Tawina, Tawal Letibra, Haiba Pau Masamakatan Lokasage. Matam Karagi Mamanda, Kansipurta Liba, Catholic School classroom Amada, Mahiro Sing Pulap, Hojinduna Tamlaga, Kadugi. Chicheng bagi tabak satan bana pikli ba Mahiro Singh da tati tawai na tawbong na thol le haibagi wathok tholak padagi pause sin report tawkraba matung da thasigi tang tarukta school asigi gi class 2B gi nupa masa Mahiro ani bu makhoi gi oza madam ani na amamba ka manung da thonglon sin dana thamlambagi thawdo amuk tholak le hairi haiba paw amuk yauri Rojes sigumba akhoi gi right to education loinana NEP lakpaga loinana asugumba angang singbo yamna torture tawbagi thawdoksi yamna laibak thibanina lawi loinana Kanchipur gi Catholic school si adum mamang da su kaigumba khara thokhibagi pawsu dum leiki asugumba Mahiro Singbo makoigi school dugi administrative moigi sana kangon si ingalam ni haiba sugumba yamna akan ba khoigi angang singda pisinba tawhon basi masina koi pikle bangang sinda yam chaiting ama soidana pigani ingkali Rojes kali na thamini yam chimba wapum ne na kali mamang desu Kansipur gi se khoi thengna kre adu ga hojik chu thengrei ba posi masi tawoi doba podama khangni adu ga magi angang singi yamna maroina child gi psychological oiba mong do iduda akoina masigi yam section na makoi si dil tawum thoi angang da yam kanna makoida yamna intentionally torture tawba kotpa masigu posi tawya de haiba posi lei legally sumoi protection lawbu yai aduga parenting association amadi local concern sing na su masi yabana ti haiba sima honaba masangi hoi akoina ngasagi akoina angang ori ngaida oja sing na ngasagi akoida furakpa na tragana akoi oja mayam se ram pal school akoi tamai ni ado oja sing yamna nungsina akoida nusibai yamna pramoi masada hena nusina khanba nongamdi nomita bu school da leiba akoi awarpa leita yengba aduga makoina pelak to matamda akoida kokta koksina hatpa gumba tawbasi yaukan akoida nungsiba poi ko hojita koi madu oja sing yam nungsi mamdi moi nungsiba si khange ba du hojiki oja sing na musagi magi family frustration angang sina matamdi pidaba nong khakti ngaktangi magi class loiraga tawrena khanba aduga hena su madu disciplining tawbagi posina angang sing siga makoigi marakta leinaba gap tu su leire adugi mathaktuda makoida mung physical torture tawbusina akhoi yam chawba angang sing psychological akaiba lei adunaina mamangi panjabai maramdi kasai oja sing sina angang sing si phure chaire na traga pathamna kale ha chu moi am nungsi angang sing si soibya magi masadagi hena khanjaba no amne nuita bu school da leiraganda akhoi bu nungsina loina bi ko ja sing do ima ipa de gena khoi ngasibu khoi ningjangi ba adugumna akhoi gi mokoi na sagi haibudo thamban kumgi chapu bu kai na ba yeibra haibadi chapu du sep ta na ba tamna yeiba du di chapu du sep ta na ba ni ba madudi chapu du kai na ba tu kai na ba to bunati haibudu maina sagi oja sing na akhoi gi leiriba satra sing asi sai na haija akhoi na haija bodo sai yam care to oina nungsibasina hena leiragadi phagani nadu nataba sai my personal ego family frustration ade magi personal nungai taba angang gi magi hek problem mayam do angang sing do onjin dana session ba madu assert to ba amon da so akoi gi kunai sam violent oibo kunai mo oibinina akoi si mentally psychologically yamna violent oiba normal oidaba kunai ma da lei adul masigi nungai tabagi egi atmosphere akoi bagi all frustration mayam sing se ai ason bada ai di sai nupana mu nupi da taina ba mai angam da daily na mu birenda taina ba mu mana admaina sigi power sing se mai ason da taina ba gi poda ma lei se oja sing na madu to bida ba aduga ai gi nuai taba personal leba posina school gi wang da thambiramba aduga satra sing se isa da gi hena nungsina khanbi ba ma changi haida du mai thamju